Hꯧzik leiriba Manipurgi situation asida delimitation process pangthokpa yaroi folks. Manipur, Nagaland amadi Arunachal Pradesh ta pangthokadaba panduna pending lakpa delimitation process adu pangthokna mahandak Supreme Court SC of India na Central Government da haukiba March tang 13 pikiba order amagi matung ina tha ahum gi manungda delimitation exercise tawgadabani haiba wafam asi Manipurgi case study kupthana khananingai oi hauji oreba Manipurgi kanglom ki charang nariba matam asida mikokta yumfam oiduna pangthokpa delimitation tawba haibasi achoba singna ba ama oigani ground reality yengdana situation asida enumeration tawba matamda achumba data fangba puthokpa ngamloi delimitation ga law and order ga yamna mari lenei haina Federation of Civil Society Organization Folks Manipur na thokpa cherol amana phongdorakli cherol aduna makha tarduna hai fiba masida delimitation exercise pangthokpa targadi khunda minari ba ethnic community singi marakta misunderstanding thoktuna hena charangna ba fibam ama tholakpa yabagi akibalai hainingi Loinana National Register of Citizen NRC tawduna scientific oiba data da yumfam oiba delimitation process pangthokpa natraga Federation of Civil Society Organization Folks Manipur na yaba ngamloi haidi state asigi yumthang nariba Myanmar da pro democracy amadi military junta anigi marakta thokliba civil war asina maram oiraga state asigi Churchandpur Technopol Chandel amadi Kamjong district singda illegal oina changlakhiba singna state asida demographic imbalance thokale haibagi report sing mayek singna leirabani state asiga yumthang nariba Myanmar ga lonariba sanglaba porous border gi khudong chaba lauduna migrate torakhiba illegal immigrant singna maram oiraga ngasi Manipur da tholiba tha kungani thoi mapung faraba crisis asiga chawna mari leinei amadi thohanbani haiba wafam Union Home Minister Amit Shah na Parliament ta phongdokhiba leirabani masigi mathakta state asigi maru oina chin cookie singna khundaba mafam singi protected amadi reserve forest singda reconnect tawdaba khul village Chamapan ga kuntra ga mari nauna tasilakle haibagi mayek senglaba report show state lengakta leirabani amasung assembly constituency anida unnatural oina 67,000 voter hengalakpagi wafam sing sulairi Federation of Civil Society Organization Folks Manipur na delimitation process ki mayokta laite masidi Indian Constitution ki provision amagi makhada tangkak naina assembly constitution sing amadi parliamentary constitution sing mising hengalakpagi matung ina nauna constituency singi boundary lefthokpagi process amani adum oinamak hojik oriba Manipurgi charang namba phibam asi settle tawraba matungda amadi illegal immigrants sing NRC tawduna amadi khandoktuna asengba chumachap chaba accurate oiba data ama hana puthokna nampuda tawrakpa taragadi madulamda masida khunda minariba yellow proof indigenous people sing namthaduna mitop singna khudong chaba piba delimitation process ama oina thokani aduna lairiba sentiment sing asi seriously laudana amasung taha na pangthokpa delimitation process amata Manipurgi miyamna yaba ngamloi delimitation asi all India gi oina bulklet method sizinaba yaroi state ki oiba tonganba dynamics amadi problem khangna tawbana hena faba oigani haina su cherol aduna makha tarakli angai police ngasi numidang Manipur police control room dagi thadorokpa cherol amana haibada ngasi arangbai tengol 80 gi mioi taraga manga kullomna kongpal thong mana ki kongpal chingang bam laikai da leiba pambaina luchingba UNLF ki thongmini haiba irengbam Nanda Kumar Elias Tonsna Yankai ke taruki yumda changsilakpadagi Nakal Anigi marakta khatna chainaba thokre thaudo asida pambaina luchingba UNLF ki kedar mari chaina chingbana panba yauna soki aduga Nakal Animkta Nongmei maru khara kapkhibagi report chu phangle hairi khudakta thaudok thokpamda security force sing changsin ki lalolup asigi kedar mari detain chawraga layengnabagi damak hospital da pukhi Makhoi kudong thibagi wangmada leire amasung makhoi da soklibasi Nongmei maruna chingbana na te haina su phongdokli makhata na aramba tengol unit 17 Khuragi officer Khtnabada hunting boot mari 4-wheeler ahum BP helmet ama BP jacket ani heroin ning chingnaba gram taraga manga rom camouflage bag ama rifle sling manga tactical belt mari BP plate nipan fiber gi BP plate ani holster ani mobile phone ama magazine pouch ama wireless handset ahum charger mari tear gas smoke cell ama insas ki bayonet ama .303 gi rifle gi bayonet ani thangsang ani stallion box ani Nikef Pier ani magazine pouch ama 80 unit asige banner board mari camouflage t-shirt nipan camouflage khonggaw mari military jacket ahum sejena kraba artist 103 Nongmei maru ama amasung diary che chang amadi letterhead na chingba documents sing recover tawre hairi